ꯏꯝꯐꯥꯜ ꯏꯁ ꯖꯤꯔꯤꯕꯥꯝ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯨꯀꯤꯁꯤꯡꯅ ꯑꯀꯟꯕ ꯂꯥꯟꯗꯥ ꯆꯠꯊꯈ꯭ꯔꯦ꯫ ꯖꯤꯔꯤꯕꯥꯝꯗ ꯀꯨꯀꯤ 12, ꯁꯤꯑꯥꯔꯄꯤꯑꯦꯐ ꯖꯋꯥꯟ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ, ꯑꯃ ꯁꯣꯛꯂꯦ꯫ ꯗꯝꯄꯤ ꯑꯃꯗꯤ ꯎꯌꯣꯛ ꯆꯤꯡꯈꯣꯡꯗ 2 ꯁꯣꯛꯂꯦ꯫ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯆꯠꯅꯗꯨꯅ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛ ꯑꯃ ꯃꯅꯤꯄꯨꯔꯗꯒꯤ ꯇꯥꯟꯕꯒꯤ ꯃꯤꯡꯗ ꯆꯠꯊꯔꯛꯄ ꯂꯥꯟ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯀꯥ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯤ ꯑꯅꯥ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯦ꯫ ꯌꯨꯝ ꯌꯥꯎꯅ ꯗꯨꯀꯥꯟ ꯀꯌꯥ ꯇꯥꯡꯒꯣꯏ ꯇꯥꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯣꯏꯔꯤꯕ ꯁꯤꯑꯥꯔꯄꯤꯑꯦꯐꯀꯤ ꯃꯊꯛꯇ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯅꯥ ꯄꯥꯏꯕ ꯌꯥꯗꯅ ꯁꯥꯎꯕꯗꯒꯤ ꯈꯨꯠꯊꯣꯛꯅꯔꯛꯄꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯀꯌꯥ ꯁꯤꯔꯦ꯫ ꯁꯤꯑꯥꯔꯄꯤꯑꯦꯐꯀꯤ ꯃꯥꯏꯀꯩꯗꯁꯨ ꯑꯁꯤ ꯑꯅꯥ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 2018ꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯏꯉꯪꯄꯣꯛꯄꯤ, ꯎꯌꯣꯛ ꯆꯤꯡꯈꯣꯡ, ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯧꯕꯥꯛꯆꯥꯎ ꯏꯈꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯩꯇꯥꯟꯄꯣꯛꯄꯤ ꯑꯃꯗꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯖꯥꯀꯨꯔꯥꯊꯣꯔ ꯀꯥꯔꯣꯡꯗ ꯀꯨꯀꯤꯁꯤꯡꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯥꯂꯣꯡ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯈ꯭ꯔꯦ꯫ ꯐꯣꯔꯦꯁꯠ ꯕꯤꯠ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯠꯕꯨꯡ ꯃꯩꯇꯩ ꯈꯨꯜ ꯑꯃꯗꯤ ꯐꯥꯏꯊꯣꯜ ꯈꯨꯜꯗꯒꯤ ꯎꯆꯥꯊꯣꯜꯗ ꯃꯇꯝ ꯑꯃꯠꯇꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯕꯣꯝ 60 ꯔꯣꯝ ꯀꯥꯞꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯁꯨ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯤ ꯑꯅꯥꯗꯤ ꯌꯥꯎꯈꯤꯗꯦ, ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯉꯧꯅꯨ ꯗꯦꯕꯤꯒꯤ ꯌꯨꯝ ꯌꯥꯎꯅ ꯃꯤꯑꯣꯏ ꯈꯔꯒꯤ ꯌꯨꯝ ꯃꯩ ꯊꯥꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯂꯥꯛꯇꯤ ꯈꯥꯟꯒꯤ ꯃꯈꯥꯟ ꯚꯤꯂꯦꯖꯇ ꯂꯩꯕ ꯐꯣꯔꯦꯁꯠ ꯕꯤꯠꯇ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ 30 ꯔꯣꯝ ꯂꯥꯛꯇꯨꯅ ꯃꯩ ꯊꯥꯈꯤ꯫ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ BSFꯁꯤꯡ ꯂꯩꯔꯕꯁꯨ ꯃꯩ ꯊꯥꯕ ꯑꯗꯨ ꯀꯟꯕ ꯉꯝꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯕꯤꯖꯟꯗꯒꯤ ꯃꯤꯇꯔ 100 ꯔꯣꯝ ꯂꯥꯞꯅ ꯂꯩꯕ ꯖꯥꯀꯨꯔꯥꯊꯣꯔ ꯀꯥꯔꯣꯡꯗ ꯀꯨꯀꯤꯁꯤꯡꯅ ꯃꯩ ꯊꯥꯕꯗ ꯅꯠꯇꯅ ꯁꯤꯑꯥꯔꯄꯤꯑꯦꯐ ꯇꯝꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯂꯛꯄꯗꯒꯤ ꯁꯤꯑꯥꯔꯄꯤꯑꯦꯐ ꯖꯋꯥꯟ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯧꯑꯣꯡ ꯑꯗꯨ ꯆꯠꯊꯔꯛꯄꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯁꯤꯑꯥꯔꯄꯤꯑꯦꯐꯅ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ 11 ꯃꯐꯝ ꯑꯗꯨꯗ ꯁꯤꯕꯒ ꯂꯣꯏꯅꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯁꯤꯑꯥꯔꯄꯤꯑꯦꯐꯀꯤ ꯀꯦꯁꯄꯔ ꯃꯅꯨꯡꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯈꯨꯠꯊꯣꯛꯅꯕ ꯑꯗꯨꯗ ꯁꯤꯑꯥꯔꯄꯤꯑꯦꯐ ꯖꯋꯥꯟ ꯑꯃꯁꯨ ꯁꯣꯛꯇꯨꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯁꯤꯑꯥꯔꯄꯤꯑꯦꯐ ꯖꯋꯥꯟ ꯑꯗꯨ ꯏꯝꯐꯥꯜꯗ ꯄꯨꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯥ ꯑꯁꯤꯒꯤ 7ꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯐꯧꯒꯥꯛꯆꯥꯎ ꯏꯈꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯥꯏꯇꯣꯟ ꯋꯥꯊꯂꯝꯕꯤꯗ ꯂꯧꯁꯨꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯐꯧꯒꯥꯛꯆꯥꯎ ꯏꯈꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯗꯝꯄꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯑꯃꯗꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯉꯜꯅ ꯈꯨꯟꯗꯥꯕ ꯂꯩꯇꯥꯟꯄꯣꯛꯄꯤꯗ ꯀꯨꯀꯤꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯅꯤꯉꯣꯝꯕꯝ ꯆꯥꯎꯕ, ꯆꯍꯤ 30 ꯀꯧꯕ ꯄꯥꯡꯒꯩꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯔꯥꯖꯃꯦꯟꯗꯤ ꯁꯤꯇꯤꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ, CDO, CRPF ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯥꯡꯕꯨꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯥꯟꯅꯗꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯉꯁꯤ ꯆꯠꯊꯈꯤꯕ ꯂꯥꯟꯗꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯌꯥꯏꯉꯪꯄꯣꯛꯄꯤ ꯎꯌꯣꯛ ꯆꯤꯡꯈꯣꯡꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯕꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ ꯀꯌా ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯅ꯭ꯌꯨ ꯀꯥꯅꯟ ꯚꯤꯂꯦꯖꯇꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯇꯥꯡꯈꯨꯜ ꯈꯨꯟꯖꯥ ꯑꯃ ꯆꯔꯥ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯂꯦ꯫ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯗꯨ ꯅ꯭ꯌꯨ ꯀꯥꯅꯟ ꯚꯤꯂꯦꯖꯇꯒꯤ ꯀꯥꯡꯁꯣ ꯍꯣꯔꯥꯝ, ꯆꯍꯤ 32, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯄꯤꯇꯔ ꯀꯧꯏ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8 ꯂꯣꯝ ꯇꯥꯕ ꯃꯇꯝꯗ ꯀꯥꯡꯁꯣ ꯍꯣꯔꯥꯝ ꯌꯥꯎꯅ ꯇꯥꯡꯈꯨꯜ ꯈꯨꯟꯖꯥ 9 ꯑꯃꯗꯤ ꯅꯦꯄꯥꯂꯤ 2 ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯧ ꯂꯣꯛꯅꯕ ꯊꯕꯛ ꯁꯨꯔꯤꯉꯩ ꯃꯇꯝꯗ ꯐꯥꯏꯃꯣꯜꯂꯣꯝꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯂꯛꯈꯤꯕꯅꯤ꯫ ꯌꯥꯏꯉꯪꯄꯣꯛꯄꯤ ꯎꯌꯣꯛꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯇꯩꯅ ꯇꯥꯕ ꯈꯨꯜ ꯀꯌꯥꯗ ꯍꯧꯈꯤꯕ ꯇꯥꯡ 4ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯧ ꯁꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯝꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯥꯡꯁꯣ ꯍꯣꯔꯥꯝ ꯆꯔꯥ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯌꯥꯏꯉꯪꯄꯣꯛꯄꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ
ꯄꯨꯈꯠꯇꯨꯅ ꯑꯍꯥꯟꯕ ꯂꯥꯌꯦꯡ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯑꯅꯥꯕꯒꯤ ꯐꯤꯚꯝ ꯂꯨꯁꯤꯜꯂꯛꯄꯗꯒꯤ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯃꯈꯥ ꯇꯥꯕ ꯂꯥꯌꯦꯡ ꯆꯠꯊꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯣꯛꯇꯨꯅ ꯂꯥꯌꯦꯡꯂꯤꯕ ꯀꯥꯡꯁꯣꯅ ꯍꯥꯏ, ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯌꯥꯏꯉꯪꯄꯣꯛꯄꯤ ꯎꯌꯣꯛ ꯆꯤꯡꯈꯣꯡꯗ ꯃꯈꯣꯏ 11 ꯂꯧ ꯁꯨꯔꯤꯉꯩꯗ ꯄꯤ ꯐꯥꯏꯃꯣꯟ ꯚꯤꯂꯦꯖ ꯃꯥꯏꯀꯩꯗꯒꯤ ꯀꯨꯀꯤꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯄꯅꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤꯒ ꯃꯍꯥꯛꯀ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯈꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ BSFꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ 3ꯗ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟꯗꯥ ꯑꯁꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯊꯦꯡꯕ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯁꯦꯟꯇ꯭ꯔꯦꯜ, ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯗꯨꯅ ꯑꯁꯣꯛ-ꯑꯄꯟ ꯀꯌꯥ ꯌꯥꯎꯔꯦ ꯍꯥꯏꯅ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤ꯫ ꯃꯧꯅ ꯂꯩꯁꯥꯕꯤ, ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥꯁꯤꯡꯅ ꯄꯥꯈꯪ ꯁꯥꯗꯨꯅ ꯑꯍꯦꯟꯕ ꯊꯕꯛ ꯆꯠꯊꯔꯝꯂꯕꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯕꯝꯗꯤꯌꯥꯔ ꯆꯤꯡꯃꯥꯡ ꯋꯥꯔꯗ ꯅꯝꯕꯔ 2ꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯌꯨ ꯑꯃꯗꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯆꯠꯊꯕ ꯑꯃꯗꯤ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯧ ꯑꯃꯁꯨꯡ ꯅꯨꯄꯥꯁꯤꯡꯅ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯒ ꯄꯥꯈꯪ ꯁꯥꯗꯨꯅ ꯑꯍꯦꯟꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯂꯦꯞꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯝꯕ ꯊꯦꯡꯅꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯅꯃꯛ ꯃꯁꯥ-ꯃꯁꯥꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯋꯨꯃꯦꯟ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯕꯝꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯣꯡꯃꯥꯏꯊꯦꯝ ꯏꯕꯦꯌꯥꯏꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯦꯖꯔ ꯈꯨꯜꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯏꯕꯦꯌꯥꯏꯃꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯏꯇꯠ ꯇꯠꯇꯅ ꯌꯨꯝ ꯄꯥꯜꯂꯕꯤ ꯃꯧꯁꯤꯡꯅ ꯐꯤꯖꯦꯠ ꯆꯥꯛꯆꯥ-ꯂꯨꯗꯕ ꯃꯧ ꯑꯃꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯇꯨꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯅꯨꯄꯥ ꯄꯥꯈꯪꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯆꯦꯟꯈꯤꯕ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯁꯤꯡꯅ ꯂꯩꯁꯥꯕꯤ ꯀꯌꯥ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯥꯡꯍꯟꯕꯤꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯦꯡꯅꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯈꯛꯇ ꯃꯥꯡꯍꯟꯕꯇ ꯅꯠꯇꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯒꯤ ꯀꯜꯍꯧꯅꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ ꯍꯥꯏꯈꯤ꯫